अहनबद मरोइब पाउ पिजरी थांग ता मसानबु सौखननबा लेंगाकना लुपा करोड़ अहुमगा लाख हुमफुमरी गी सेंथंग काइथुक्तुना थमले हाइना चीफ मिनिस्टर एन बिरेन हाइख्रे बराक अमदी मक्रुथोंग लाकलिबा मे था फावगी मनुंगदा लोइनना बखनरी हाइना चीफ मिनिस्टर एन बिरेना अमका हना मियामदा थाजब पिख्रे लाकलिबा सही लिसिंग अनि कुनिथोइदा पांथोकदौरिबा मिखलदा बीजेपी खक्तना सेंबा गवर्नमेंट अमा पुरकना बखनरसे हाइना चीफ मिनिस्टर एन बिरेना सेक्शन वा थमख्रे इंडिया गवर्नमेंट अमदी एनएसएन आईएमएन की मरकता वारोइसिन पुरकपदा कुकी सिंगी लम सोकपा अमदी अयतपा थोकपा याबा वाफम सिंग पुसिलपा यारोइ हाइना कुकी चिप्स काउंसिल ना खंगनख्रे थांगनियो किप गेन अमदी थांगमिलुन हॉकिप हाटपदा हक्थेनना सेनबा मियोय कंबाइन फोर्स ना खुलाइगा कोनना फागतपा लेप्थ्रे इंडिया गवर्नमेंट अमदी नागा पॉलिटिकल ग्रुप सिंगी मरकता वारी सानबगे थबक थोरम सिंह माई पाकना लोइसले हाइना नागालैंड की गवर्नर आरएन रविना फोंदोखरे खुरुमजरी टाइम्स ऑफ मणिपुर न्यूज यंगबरी बसुंगु तराम लुक्सरी हौजिक म्याम द पाउ संदोकना पिजरी First Chief Minister's Indigenous Martial Arts Thangta Saibi Mid Lising Ani Kun ngasi Kumalampak Indoor Stadium da hongdokre ngasi dagi hongna numit mangani subna sathagadaba Manipur gi puari ga sagonana laklaba thangta hwe lalong amadi sarik sharat kaktagi oiba tournament asida Manipur gi tuan mufam kayadagi punna loisang nifu humdoi gi sanaroisingna saruk yari hongdokpagi thoram aduda Manipur gi ningthau maiding ulai semba sana jawba Chief Minister N Biren Deputy Chief Minister Y Joy Kumar Works Minister TS Biswajit CAFN PD Minister Karam Syam amadi Youth Affairs and Sports ki Minister Lepau Hokimna athoiba mitunglen sing oina saruk yaduna pangthokhe hongdokpagi thormaduga mari lenena souvenir ama launch tawbaga loinena thangta hwela longge lamda miyamna sakhangnaraba layoikraba oja singda haikaleka tamduna ikai khunnabasu utke thoromgi athoiba mitunglen gi warol pireduna Chief Minister N Birena lamdam asigi mamal yamnaba nat amadi lisat sajat kayana pikthana yauraba thangta masana si yumthong khudingda yauhanbana lamdam asigi mangkhraba sajat lisat yokhatpa ngamgani hojik haugalakliba naharol singda lamchat sajat mangsilakliba asida mama mapasina thangta tambada thawai yausinduna ngasi sanaroi lising amaga chamanga hena puthorakliba asi thaganingai mahakna makha taraduna lamdam asida masana sibu saukhananaba lengakna lupa crore ahumga lakh humfumari gi senthang kaithoktuna thamle tournament asi nangnaba ahanba phase ki oina lupa crore amaga makhai kaithokhiba leirabani ngasi hawdokliba tournament asida saruk yariba sanaroi sing asidagi saruk ani hena mathang sahida saruk yaba ngamnaba oja guru singna hona haninge haina mahakna phongdokhi calendar year da yaugudabni indigenous martial art numit barini ngasi tarikh 9 dina tarikh 12 bawa similarly mathang sahi jasu dum January ki tarikh 9 dina kunga nichoi bawa se sahi khuding gi masi tournament se tobi gadaba ngasi handak yar doni lising ama se natraga lising ani se masi gi double mathang sahi da yawun biyo ngasi gi competition sida bi lising ngasi ani wa bija mathang lising mari ko biyo adu mai ta urkan da ki society se awon ba afaba korkane na khali adu government ni side ki di tangai phadamising mi manunda sugumba indigenous martial arts se tangai phadana sangdaba yadaba kosa sangai phadana singdaba yadaba kosa adu mai na pe lojeraga part of education society is change paruna bohona badai koina education sangba adu mai na hairiba indigenous martial art yokon base ko tangai phadaba mane na ko sarkar na lojebani Amaromda thoromgi akhanaba mithunglengi oikiba maidingu laisemba sana jawbana puariga sagonodun laklaba lamdam asige thangta hwela longasina manglam chatta lamdam asibu ngaktuna thamlambana ngasigi mirolna mai pakna mikha pondra hingba ngambani masi punamak asibu lengakna khangbiduna asigumba tournament pangtholakpa asi yamna mak laibak phabani masana sida thawai haksang yauna honaduna ngasi fawba mudhandana purakliba asi ngasigi mirolna kawfom thokte haikhe
ची खासी नाइबा अदो थोनो हेनोना मरिबा नुसिबा हाइबदो थांता द योबनी अदो मधुपुर मक्तु बियागा सुबा अदो आहार चीफ मिनिस्टर इंडिजिनस मार्शल आर्ट बिदसे अदो चीफ मिनिस्टर इनी मखादा पांथोपनी New Civil Secretariat amadi Tombisna Kaitel Saba Loisanaba Anoba Tender Tokre. Barak amadi Makrutong Me Tha Phobagi Manungda Pankanava Honari Haina Chief Minister and Birena Fongdokre. Wafuma Singasi BJP Manipur Pradesh ke Kansipur Labor Officer Pangtokpa Tuan Party Dagi BJP the Sanglakpa Councillor amadi ADC member Sing Taram Opagamari Lenena Pongwi Singa Unabamada Fongdokivani. Chief Minister and Birena Makataraduna Imphal Jiri Lambida Labor Thong Ahum Haibadi Barak Makru amadi Irang Thongasi Matamga chunaba mongda sanaba thabak kana paikhatli ahanbagi oina barak amadi makru thongidi haibagi thabak loisilakle thongani asi akapi oina semgadabanina hojik asam gi siliguri da pangkhatpagi thabak kana paikhatli metha phawbagi manungda pangkhana bahonari masida natana irang thongi su saurakna lupa crore nifum doirom changna anoba ama sanaba tender tobo loikre amaromda Imphal Jiribam Railway gi thabaksu kaimai phawbagi saruk asi lakadoriba April phawbagi manungda loisinlagan haina railway gi official singna review meeting da pongdorpa leire kaimai dagi Imphal yobagi lambida khwaidagi sangba tunnel asisu chada yankai loirakle haiba report leire yariba makai lisingani kunithoi dadi loisinaba honorgani Amoromda New Civil Secretariat amadi Tombisna Kaitel asi hana thabak pairamba company adu kakthale makogi mahuta anoba amana suhanava tender tawba loikre haikhi Huziki kano phawbudi kaimai phawbudi husi April sibung mangda kaimai yorani aimon da moina pirka pawni aina hangi meeting da review meeting da huziki khoi trupul dagi somna Imphal tarana bagi da khwaidagi longest tunnel se husi 50% loi magi na nai magi chief engineer dagi report matu ina tikti kaktat kare kanogisu new secretary ki simplex ki kaktat kare aduga koi new tender tawre flow tawre aduga same similarly sigi commissioner kisu anubu tender tawre gane thuna before election de am loina lotion gani koi sahi sigi manung da koi target to Lisingani kunithoi da BJP kaktagi oiba laingak ama lehana bahonasi BJP natana state asugi miyamgi oiba hingnabagi lambi karamba political party na sembirambagi haina Chief Minister and Birena Fongdokre wafum asingase Kansipurda leiba BJP Manipur Pradesh ki office da pangthokiba Congress party amadi atopa party singdagi BJP da sanglakpa councillor sing amadi ADC member sing taram opagi thoramda phongdokibani BJP Manipur Pradesh na sinduna pangthokpa thoram aduda party ki president in charge Salam Joy Deputy Speaker K Rovindro MLA Singh H Dingo Satyabrata amadi Rameswar su sarugyaki Party gi karyakata kayana saru yakiba opagi tharmaduda Chief Minister and Birena Makataraduna Nongna sanglakaba oina Municipal Council gi chairperson and Sanahan Bidevi Vice Chairperson O Moirang Ningtho Ward number 2 gi councillor O Rajan Ward number 6 gi councillor W Devan Ward number 9 gi councillor CH Keso Amadi Ward number 5 gi councillor O Vidyapati Amadi Sandel ADC gi 15 More Sigi member Gotin Lamboy Gangtebu Chief Minister and Birena Taram Opagaloina Party gi Lenyan Pi Kudol Tamki Chief Minister and Birena Makataraduna Bharata ngasidi BJP bu nungsibagi chang asuki matik hengalakle state asigi miyam gi thamoida party sibu hena nungsiba amadi thajaba hengalakle masimangna party asida yaurpagi chang hengalakli bani maribak maramdam nungsiba oiraba amadi state asigi khanba oirabadi BJP party da yawbanatana atai party amata leite mamangi matamda state asigi phibam kari oirambage aikhoigi hingnabagi lambi karam tawrambage haibisi miyamna khangnaba wafum amani Paliba Sarkar asina state asigi lambi thong kaya yamna ahongba laklabage haibisi uraba ngaktani Jiriti paimuk Imphal More lambi kaya ahongba laklabage haiba miyamna urabani Aikhoigi mangda hojik ADC gi election taaduna leiri masida natana municipal amadi nagar panchayat ki election amadi lisingani kunithoi gi election da party asigi mihitsing hena kana bhonase IRB lobagi process ta aranba karisu tawningai leite hiramasida Congress party na wa hairapasi angakpa poi makoigi matamda thokiba wathoksing sarkar asina loisinkiba ngaktani haikhi Tasengna izati singbu nungsiba tasengna iramdam Manipur bu nungsiba maramdam Manipur gi damakta maramdam maribak ki damakta ni politics awna baina tawnari se maribak majati gi damakta ni adugo tasengna Manipur da leiba miyam da isimadi am saukthona haininge Manipur da
राजनीति तौबीरिबा और सोशल वर्क तौबीगेना खनबीरिबा और तौबीरिबसिंगना तसेंग मणिपुर मरमदम बुनुंगसिबा मजाति बुनुंगसिबा मदुगी वाखललोंदा पॉलिटिक्स तौबीबा ओइरगदी राजनीति याउबीबा ओइरगदी बीजेपी नतना तै अतोप पार्टी अमदा मो याउबम थोक्त्रे हाइबसिंगदा याम क्लियर करने मसीदा दुम डायलॉग तौनबा याय भारत लेंगाक अमदी NSN IM की मरक्ता सथरिबा शांति की वारी अमदी वारी असिगी वारुसिन पुरकनबा होनबदा कुकी सिंगना तरामना ओए अदुमैनमक वारुसिन पुरकपा मतमदा कुकी सिंगी लम सोकपा याउना अयेतपा थोकदबा वाफमदी पुसिलकपा यारोय हाइना कुकी चिप्स काउंसिल के वांगलवै थानकम लुफेंगना फोंदोखरे ngasi Imphal East ki news icon da leiba Kuki Chips Council ge office da pangthokiba paugi mifamda thankam lupengna makha taraduna NSN IM gi maike dege Naga Furup ki territorial council ama pinaba amadi Bharat lengakta tangnaduna lakli madu thabak to onthokpa yaroi haiba dabi yawba memorandum ama ngarang Manipur governor gi khuthangda Bharat ki prime minister da pisinkhre haiki मान हाइके हौजिक कुकी गी खुलाई पाइबा लालोबुसिंग भारत सरकार मणिपुर लेंगाका पुन वारी सानदुना सु खुजेक पिनखरे अतुबा मतमगी मनुंगदा पॉलिटिकल डायलॉग सथदुना वारुसिन पुरकपा पामी कुकी सिंगे ओइनसु टेरिटोरियल काउंसिल नद्रगा ऑटोनोमस काउंसिल पिगदबने ममांगैदगी हौना लमदम असिगी चिंगी मफम कयादा कुकी फुरुपसिंग खुंदादुना लाक्ले लोइनना थेंखांग कयादा कुकी फुरुपना लमदम असिगी पुवारीगा सागौनदुना लाकपा थौदोक कयादा लफम थोकपा थौदांगसिंग लौदुना लाक्ले पाउगी मिफम अदुदा कुकी चिप्स काउंसिल के एडवाइजर एक्स मिनिस्टर सी डोंगेल जनरल सेक्रेटरी लुंजा पाउ सिमतेसु सरुक याखी इंडिया गवर्नमेंट ना NSNIM गा टॉक्स तो बदा मोइगी तोगाना टेरिटोरियल काउंसिल नागा टेरिटोरियल काउंसिल रा ऑटोनोमस बॉडी रा अमा पीगे हेना तौरी बसे मसिदा एखोइसु मसिदी एखोइना तारिबा लमसिंगसी अमा त सोकपा यारोय साइमल्टेनियसली हुजिक चथरिबा suspension of operation aduga political talks horaba kuki UG group UPF and KNO na toriba India government ga wari sanari basi asisu athubada ekhoi gisu ekhoi gi autonomous body kuki territorial council karino ama ekhoi gisu tobi ba yaba ma chap chana PBO aduga political talk sisu athubada losin bina ba tobio ha bisi ekhoi na kuki chiefs council Manipur na India government ge khoi ge honorable prime minister the memorandum piraga through governor ngarang de khoi submit to hi mani thangyo kip gen amade thangmilun hokip hatpada hakthengna senaba mioi combined force na khulai ga konana phagat paleptri hiramasida TOMTV ge akhanaba pawdamama mamang sahi gi July thada Kangpopi district ke manung chanba ke Henjang village ki village ship Thangkhotinlen atopaming Thangnyo kip gen amadi Thangmilun hokip hatpada hakthengna senaba mioi ama ngarang Imphal East police na fakhraba tungda ngasi ayuk commando gi special team Taruk Suba Assam Rifles amadi Kuntaruk Suba Assam Rifles ki combined team na thodok aduda hakthengna senaba mioi amasu fawa ngamkhre Henjang khulgi akoibida leiba jungle da thibu humbagi thabak sathabada mihat aduda sizinakhiba A1 assault rifle amasu recover tawkhre Police tagi fangba paugi matungina ke Henjang khulgi ningthau mihat aduda chenaba mioi singi khongol libagi makha tarakpa thogokta ngasi ayuk anganbada thajaba yaba pau ama phangbadagi Imphal East ki additional SP operation TH Krishna Tombi amadi deputy SP operation Herojina Lusingba commando ki special team Taruk Suba Assam Rifles amadi Kuntaruk Suba Assam Rifles ki combined team na Andro Sanapat da leiba Sanapat Primary School manakta combing operation sathabada Molkon village cycle dagi KLA gi ex-cadre Sergeant Major Thangkhulen Thangsio atopaming Avinas sahi kuntra humdoi apokpa lampau Thangsio hairiba mioi asi phagatpa ngamkhi makhatana wahung pahung sathabada mahakna haidorokpagi matungina numit aduda mihat adu satharamlaga khonglai thuna mahak mafam adudagi irap laptana leiba loksap lomda kumtharaga mahakna mihat aduda sizinaba A1 assault rifle adu fina yomselaga u amagi makhongda phumjilamani haiba khangba ngamkhi mahakna haidorokpa wafamgi khongol liduna hairiba mafam aduda ayuk pung 8 taba adwaidagi mafam adu koshinduna thamlaga Avinas masamak yauna jungle manungda losilamba khulai adu thiba humbagi thabak sathakhi matam sangna koithi thiraba matungda numit yungma matung pung 12 khara helakpa adwaida hairiba A1 assault rifle adu fit jamarom kumtharaga hauba u pambi amagi manakta lotuna thamlamba thengnakhi
ngasi ayuk anganbadagi hawraga hariba mafam asida special commando unit 6 Assam Rifle 26 Assam Rifle gi combined team na thiba humbagi thabak chathabda KLA gi ex cadre ama mahak se farba KLA gi ex cadre adugi maming di sergeant major Thangkholen Thangyo Chai Kuntra Gumdoi Apokpa Lampau Thangyo Molkon Cycle Kanpokpi district gi hairi makata na mahak na haidor ko matungina machingna mafam singda khoi cordon search operation chathakre A1 assault rifle amsu secret forces singna recover to bangamkre TOMTV news ki damta paudam jariba sarat anawam Kangpokpi district Lakliba Republic Day thoramga mangwainena ngasi ayuk pung nipan dagi ayuk pung mapan chatpa phawba Imphal East ki Kongbo Bazar da thiba humbi ki thabak sathakrai Imphal East ki additional SP operation TH Krishna Tombi gi media makada sathakiba drive aduda miyoi chamaga kunithoi gi mathakta verification sathake tungda se sangsuna yaudaba miyoi tarani thoi makata na verification sathanaba Irilbung police station da sinakre hairi nakalamromda ngasi ayuk anganba sarukta Thobal district police ki additional SP operation na lusingbada Thobal Wangkhem gi yumthong chamaga kontra da thiba humbi ki thabak Sathakhibaga loinena miyoi chahumga yankhai gi verification tawki hairi Namidungba matungdasu Imphal East Commando Porongpat Police ki combined team amana New Second Tribal Marketer combing operation sathakrai pung mari dagi pung nga fawba sathakhiba operation aduda punna miyoi chani ga tararom masa gi saktak se puthonduna masa khangdokhe maduda masa gi saktak se puthokpa ngamdaba miyoi kun makatana verification sathanabgi damak Porongpat Police ta sinaki Lilong Marenkul Makhadagi Muhammad Sajid Khan Sahib Kunifan Apopa Azad Misi gi mayok sem kiba JC against the brutal killing of Muhammad Sajid Khan Lilong Marenkul ga ngasi si Minister N Viren ga wari sanarba matung asiba haksang force motem tawbaga loinena aroy mathong mangam pangthokpa haina yanakrai ngasi JC sina thadorpa cherol amada wafam ase phongtokladuna misi asigi mayokta JC na Imphal Morelambi thingba yauna sangsin gani haina tawramba khongjang punama handoklai adumoinamak misi asida senariba misakadu athubada authority na Puthokpaga loinena leibak miyam khangna cherak pigedabani haina dabi tawrukli State level Miss Manipur committee dagi meeting makhada Heli and Sonia anina present tawduna ngasi Hotel Imphal the Miss Manipur lising ni trampan chathari lamjingba group na chaingak oiduna sathari ba Miss Manipur lising ni trampan asida lamdamasigi sagen bi taratarukna atoi hen tanari Dear colleagues of science, come from winning alone. Your struggle. A mother of two. Ladies and gentlemen. Soon about Miss Manipur to Release at it in India. I guess you. jury Lynn Lystrom. Chandel district ke maruiba turel ama oriba sakpi turel bu lu na thamna ba amade akoibagi fibam ngak senabagi pandam thamduna Miss Sakpi committee na sinduna Chandel district ke Jafo bazar da leiba indoor stadium da pangthokiba Miss Sakpi pigeon lisingani kunda chayasi yoina sangman tongsin analna Miss Sakpi lisingani kun gi title lawkrai tuan ba community singi second bitara mangana saru yaduna changdano baduda Lina Dilbung amadi Sangrina Nulana first amadi second runners up ki title lawke Miss Sakpi lisingani kun takravi Sangman Tonsing Analna Miss Graceful Walk title Suloke Atai subtitle Singna Lina Dilbung Miss Congeniality Markila Rangbung Miss Beautiful Hair Zamzuri Saltun Miss Beautiful Skin Amadi Ringningam Rangbung Miss Talented Take Makomathang Takraba Singda Railway Northeast Amadi Hillsman Piba Give Boxer Sing Yauna Crown Upagaloina Selgi Manasing Kusinake India government amadi Naga political groups singi marakta wari sanapgi thabak thoram sing mai partner loisele haina Nagaland gi governor RN Ravina phongdokre mathaki wafam ase ngarang Nagaland assembly gi mifam hobun mita phongdoleduna Naga gi warosin puraknaba thorang lokhotpada mari lena bapunamuna thamoi singna matik saba thorang lokholakpadagi hiram khudimakta yanaba puraktuna Naga political issue gi warosin ama lakpangam kibani haike Naga Peace Talkta India government ki interlocutors su oriba Nagaland gi governor RN Ravina tribal hoho sirs amadi civil society organization singbu thagat pasu phongdokhe Amaromda Nagaland gi governor oibita natana sathariba Naga Santi gi wari asigidamak interlocutor oriba RN Ravi gangase NSN IM gi lusing basing unaduna wari sanakre haire Nagaland gi
Chumukedimada Laiba Police Complex of Pangtokiba Mifamaduda NSN IMG Auto Kilonser Singh Amadi Sip Negotiator Su Maru Eriva Lusingba TH Moivasu Saruyake. Ngasi Maikai Anigi Markta Wari Sanakibadu Mamang Segi October Kuntramatoida Prime Minister Narendra Modi na Naga Sandigi Wari Asi Tha Ahum Gimanunda Warusin Poraknaba Honagani Haina Tazapa Pikiba Adu Tavakta Ontonabani. Adumainamag Wari Sanakiba Aduda Kari Karaba Wafum Singh Kanakibage Habidudi Kangmangamdri. Lamdamasigi Freedom Fighter Major Songthamyagi Chamagatarani Toisuba Laikidabagi Ningsing Thoramga Mari Lenena Ngarang Atobasigi Mitam the Agartalagi Narayan Kamarda Leipa Major Songthamya Memorial Complex the Art and Culture Minister Lampulampum Zentu Kumarna Maikum Hangdokre. Thormaduda Justice Committee of Anglo-Manipuri War 1891 Kanglipaki Chairman Heights Ibatombi Kuman Tripura OBC Corporation Chairperson Tafas Mazumdar Kanglamai Manipur President Yumnam Lerik Leima Kangla Imalup ki President R.K. Sanahan Bey, United Committee Manipur ki General Secretary Khuraijam Athoba Amadi, Atai Masak Naiba Miyoi Kiana, Thormadu da Sarugyake. Thormadu ki Sarugama Oina, Major Songthamya ki Mitamda Miyamna Laisukatuna Ikai Kamnabu Utke. Thormadu ga Mari Lenena, Minister El Jando Kumana Haikibada, Major Songthamya Matamamada Miyamna Sakhangdaba Levak Asiki Athoba Ama Oirambadu, Nasidi Miyamna Masakhangba Oire. Mitamasi Kinbana, Tungda Horak Liba Mirolda, Tamzaniai Oibida, Chauna Mateng Oiragani. Mitamasi, Mapamasida Kinbangambasi, Miampuna Maki credit ni. Hozikti, Lamdamasi Miamna, Masak Kangbidaba, Athoba, Levak Nimba Kia lady. Makoisu, Aikoina, Masak Kangbiba, Tangai Fadapi Matam, Adu Oire Haiki. Secondly, Ma say Magitana, my Merengian, my am say, my am low number, Sangason and Baton, the Icon Company, see Zagasi, the Matunga, Batunga, Mapotagi, Little Sio and Matumana, Eloyana, he was an unsung hero. I am the Kambidra, Atom Bakini, Atom Soldier, Atom Bakri Commander. Zananeta Hizam Irabat Memorial Trust na International Peace and Social Advancement IPSAG of Samaduna. Dharmanagar Cultural Night Ama Pangthokre. Ngasi Tripura ge Dharmanagar da leiba Vivekananda Sarda Sata Barsiki Bhavanda Pangthokiba Thormaduga Mari Lenena Tripura Legislative Assembly ge Deputy Speaker Biswa Bandhu Sena Phongdokibada Maihorol gi matamdagi Tripura da Manipuri Singh Maroina Maitei Singna Leiminaduna Lakle. Hojik Fawba Nungsi Sanaduna Leiminari. Manipurna India gi oina maming leiraba sanaroi kya puthokre. Masida sunatana Art and Culture gi lamdasu maming leiraba mioi kya Puthokre Amadi Malem Masak Khangli, Masigidamag Tripurana Southokchaba Fauri. Makatana Su State Anigi Marakta Apabamari Tamnaba Wanagani Haiki. Thormaduda Art and Culture Director S. Ibada Sarma, IPSAG President Joychandra Konthokjam Amadi, Atai Masak Naiba Mioikana Sarugyake. Tungda Manipuragi Lakba Cultural Trupna, Cultural Program Kasu Utke. Many Manipuri community lives, and from our childhood, from our generation, first generation, my father also, and all the Bengalis and Manipuris here stay with very much cordial and heart-to-heart relation. Actually, we are brotherly, we are sisterly live here, and we are inviting you that every year you come and with their various cultural activities of Manipur. Manipur government of Paikalak Liva inner line permit pinabagi thabak ama oina Bisnupur district DC Nita Arambam na thokiba cherolamagi matungina Thasigi Tang Taramanga Taranifan Fauba district asigi mafam manida ILP gi form lawba amadi thazin bagi thabak ngarangdagi sathari ngasi humnisan bagi numit yungba fawbada non Manipuri chahumga kuntrama thoi form thazelakrai ngasi aroiba numit fawbada Bisnupur amasung moirang oina apunba non Manipuri chamri da form pikre ngasi fawbada temporary mapan yauna permit chamag yangkai humdoi pikre ngasi Singai Lampakta SDO Video Moirangi Chirom Somendrona Moirang Subdivision na Koliba Kendra Hum Asidage Non Manipuri Sing Barada Thamliba Yumbu Singna ILPSC Launaba Makoi na Thamliba Mio Sing Aduda Haibineva Apil Sutoki Hadiba Sugumba in a light Parmisi Lobby Ho, Silaho Dragande Koi Lambida Koi Polisna Koi Chek Toboka Patraganda Kudong Chata Batoning de Adana Hariba Mayamsida Lapirakanda Special Camp Pangto English the Lobby Ho Adu Karigumba Sidanang Hodraba Yaurakaso Koi District Deputy Commissioner Office ta Koi room number 5 ta Koi Hangaga Thamani Sidagi Lakan the Dakar Laiba Koi Che Chang Pubiraga Hariba in a light Parmis Ki Koi Kanasi Lobby Ho Ainai Mediagi Tonda District Mrs. Magagi Amadi Koi Marangi
सबडिविजन माइकैदगी मयामगी मरोइना कोइना लोकल अमदी भारा सांबिरबिसिनाव सुंदा अपील तौजरी Empowering people against hepatitis haiba hiramda hepatitis ke awareness week ke thoram amang asidage RIMS ke Jubilee Hall da hodokre hariba awareness week asi Airport Authority of India AAI Institute of Liver and Biliary Science New Delhi amadi Regional Institute of Medical Sciences RIMS Imphal asinduna pangthokpani ngasi hodokpagi thoram aduda Inner Manipur Lok Sabha ge MP Dr. R.K. Ranjan Outer Manipur ge MP Dr. Lorho S. Phose Manipur Government ki Health and Family Welfare ge Principal Secretary V. Bumlun Mang Airport Authority of India AAI gi Regional Executive Director Sanjeev Jindal Health and Family Welfare gi Director Dr. K. Rajona Maroiba Mithunglen Singh oina sarugya thorom gi athoiba mithunglen gi oiba warol pireduna R.K. Ranjana hepatitis ki lamda masida awareness pi na bahona bada Airport Authority of India na sel gi tengbang kya tawduna paikhatliba asi yamna afaba khongthang amani hiram masida RIMS amadi Jenims lemna layang ba amadi check tawbagi khudong saba kya hangdoktuna thamlai masida miyamna khudong saba logduna lamda masida hepatitis ki mi paiba amata leitaba lamdam ama ohelese haike I extremely happy and also note the Airport Authority of India under its CRS scheme. They already provided the trauma center at the Jenims. Further, I would also like to request the authority to provide 3 more trauma centers, Imphal Dimapur along the National Highway, and Imphal More and Imphal Jiri. If possible, please think over it and also try to provide from your Bebisana misigi mayukta sem kiba jesina sinduna ngasi thangmaiban maisnam laikai pukri asoba mapalda laiba Bebisana gi firal amuba yungphamda Bebisana that day anniversary ga mari lenena school singi satra satri masing yamana hekaleka tamduna mapugi maphamda CBI na justice atubada pinaba thoniki Formadugi sarwama oina JSC gi convener na JSC amadi CBI ga unarubugi masangmoiba wafam sing thamki puthokpa ngamdana khundam changdam piba ngamdana laiba si masigi CBI na thigat piba hawrabanina soidana maki langlala jing puthoktana Bebisana di nihatta singde soidana matik chaba dandi phanglagani amasung miyamna amasung Bebisana na amadi sina Bebisana di chumba justice ade phangani haibase chamade chama thajaba thamjai Mitei irol iyek loina selol apun balop milalna honarakpadagi ngasidi BA roiba semester fawba mitei mek tamba ngamle chaliba sahi asigi master gi ahanba semester da mitei mek tamna kadabana maram oiraga Manipur University gi Manipuri department na mahiroi singna tamgadoriba mitei mek ki lyric singbu matam sana fanganaba milal gi makedigi mangjaunana marilenaba singi pungning singsilakle ngasi milal gi mayalosangda pangthokpa pawgi mifam amada lubasigi general secretary in charge heights loikhombana Vosem amadi kosem na loba changyeng singda maitai mekta iriba wahang sing paktaknana aranba kya yaukibadu handaktagi yahondana bahona biu hairakpa golenana mahiroi singna tamliba maitai mekki lyric singda yauriba asoiba sing asi athubada sumthoknaba khangalakle angang singi textbook ta maitai mek se lalaga lei ado laiba 2020 sida di question paper lakadawa exam sida question paper sida khoi asoingam yohon biganu hanna taknaraga laiba hanna ga lauraga laiba se kitang khoigi mahiru singi yengaga kitang pungning cheksalaga khoi irol ek sibu hena chakhotnaba punna honmina si amasung textbook phong matamda asoingam yohon biganu hainasu milal gi taraptagi thamjage Ukrul gi siroi kasongda ngarang lamai chakpagi thodok amada chingmai kya tumna sakre hari pawmagi matungina lamai chakpa adu ngarang nungthil pung amarom tabada horaktuna mathang sandoruktuna siroi chingmai tumna sakre hari lisingani taranipan taramapan fawbada lamai chakpagi case lisingamaga chahum marifutara mapan thoktuna ukrulna khwaidagi yamna lamai chakpa district ama oiri Sinam Komdagi, Sinam Sanjenlok Taba Singya gi lambi ngasidagi hogduna haraurok tangkam Gram Panchayat ki Pradhan Laisangthem Kulachandra gi minyang makhada semba hokre. Lambi semlapabu nungaiba phongdolunduna Sinam Sanjenlok ki Khunja Samphamayum Brojendrona. Mamang thakta lambi asi Pradhan Kulachandrana sembadagi ngasi fawba kanagumba amatana midyang changbirakpa leitri. Pibam soklaba lambi asigi awaba ubiduna Pradhana masagi leijaba pumba puthokduna amukhana sembirakpa asi nungaiba poi. Pradhana tauru khudingda maipakpa oirasuna haike. Jik lambi semakpada akhona nungaijaba phaujabase
ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕꯗꯨ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯁꯦꯝꯕꯤꯗꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯅꯤ ꯑꯦꯅꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟ ꯐꯟ MLA ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯠꯇ ꯉꯁꯤꯐꯥꯎꯕ ꯑꯩꯈꯣꯏ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯁꯦꯝꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯌꯥꯏꯐꯕ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏ ꯁꯧꯒꯠꯄ ꯍꯥꯏꯕꯁꯦ ꯈꯨꯡꯒꯪ ꯄ꯭ꯔꯖꯥ ꯑꯃꯒ ꯑꯣꯏꯅ CBI na lokholakpa case amaga mari lenana hayang ayuk pung 6 9 mangkhai fawwa tidim lambi paringda gari sathok sasinda ahom makhara leiragani haina Bishnupur District Police ke SP na thokpa cherolamana hairi cherolodana makha taribadi CBI gi case aduga mari lenana tidim lambi paringi malom makha boroi makhong gi area da CBI Manipur Police amade case adugi witness sing yauna thijingada leibana awang mai kaidigi lakpa gari singna malom makha korapung leirak fawraga singphu road tagi Kodong Popi Lamkhai Forga Tidim Lambi Targa Chetkinava Aduga Khamai Kedigi Lakpa Garisina Nambol Forga Bamdiar Tarba Matung Malom Bazarda Farokadavani Hairikli Ngarang Numidung Bamatung Pung Ohumakaram Chatpa Matamda Nipan Suba Air Vigitim Mamana Iroisem Bazu Hajin from the Gay Gari Huran Bami Ama Huralpa Honda Activa Magalonena Fare Hari Farbami Adudi Tagyal Kongbal Laila Pakmanatagi Ahibam Sanjit Apopa Gaurasandra Kawi Hari Huralakpa gari ki registration number na MN01Z8662 ni. Chaliva tha asigi tang 12 dagi satharakpa koireng furukki Nifunipan Suba General Conference cum Cultural and Sports Meet lisingani kun ngasi Churasanpur District ki manung chena leiba ngairong Koren Village ta Koren Koireng Youth Organization Manipur nisindana loisin krai loisin bigi thormaduda hanagi isamgi president oiramba N Rajendra Boy social worker M Rekhup Songkom KYO gi President RY Kupsokel Koren Amadi Ngairong Koren gi Chipna Athoiba Mithunglen Siona Saruk Yake Thormaduda Chief Guest ki Warol Pireduna Isam gi Hanagi President N Rajendro Atopaming Boina Hakibada Koireng na Apikpa Phurup Oijerabasu Honababu Kalabadi Piklava Israel Gum Hena Mapangal Kanba Oibangangani Aduna Hiram Kudimakta Kanna Honaduna Makok Thongba Puraktuna Miyam Mangda Koireng Phurupu Hena Masak Takpa Ngamna Honasi Haiki Loinena CMHT card sana kudumak KYO gi president gi kuthangda mi kayamuk saba yagada ge haibagi pau piraklaga mahakna ngairong village da card sana kudumak tharak lagi haiki ngasi loisin bagi tormaduda Koren Koireng Furukki nat ki oiba kumai kyasu myam utki and the rules say Manipur government semko pragati hanari yamna khoi singta mamatane na khoi khoi sin naw ne law su ba khoi kun me ya bu la bi se dok ke mo ke khoi kun me ba ya bu ma Moirang SG MLA P Sarasandro ge binya makhada Manireda Manipur Renewable Energy Development Agency ka kusumnaraga satharakpa Moirang Kendra gi mafam singda solar lamp chama thanab gi pandam dangasi Kwakta Municipal Council gi miyam tin mafam singda council asigi chairperson na lusingduna solar lamp tara yungkhre solar lamp yungkhibaga mari lenana council asigi chairperson Minarjan na phongdokibada Moirang Kendra gi MLA P Sarasandro singna Kwakta Municipal gi mafam singda solar lamp yungba horokpa sigidamak MLA bu thagatpa phongdokke Ngasigi solar lamp yungba haukiba municipal council gi mafam sing adudi Kwakta Bazar Kwakta PHC Jama Masjid Kavristan Haibung Makhong Thingel Amadi Madrasa Madinatul Ulum Hariba mafam sing asidani Thormaduda Kwakta Municipal Council gi chairperson Mistress Minarjan Vice Chairperson M Ibetombi Leima Councillor Ward number 6 Mistress Sarita Begum Ward number 3 gi Councillor Haji Salam amasung Moirang AC gi BJP gi thomi kyasu saruk yakhe Environment of Youths of Kangabokna Kangabokki Manung de Leiva Chahi Humbudra Surba Mio Singda Ningtam Kudol Tambigi Thoram Amoy Nangasi Kangabok Part 1 de Leiva Lala Mandop the Fangtokre Tormaduda Camp Blooming Higher Secondary School gi Founder Chairman Kates Menjor Mangang Social Worker Ningthongzam Koklei Saikom Tonal Retired Headmaster Ningthongzam Mangi Aimana Mathangsina Thoram gi Athoiba Mithunglen Thoram Mapu Amadi Akhanaba Mithunglen Sing Oina Saruk Yakhe Thoronggi Sorga Moina Kangabo Part 1, 2 Amadi Part 3 dagi Kangalaba Chahi Humudra Suruba Mioi Chamanga Romda Kambal Amamam Kudol Tam Kibagalunena Chaglen Amasu Sake Thormaduda Athoiba Mithulengi Oina Saru Yakiba Kates Menjor Mangana Hoziki Naha Oibasingna Aikoi Imai Pasingbu Luna Chana Tobigadabane Ahalaman Singasu Masa Oibasingbu Nungsiba Minyang Yengbiu Haibu Wafam Tamke
ꯌꯥꯎꯔꯕꯁꯤꯡꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯆꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯤꯅ ꯏꯃꯥ ꯏꯄꯥꯗꯨꯕꯨ ꯑꯃꯨꯛ ꯏꯔꯨꯖꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯄꯣꯛꯏꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯏꯑꯣꯟꯅꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕꯒꯤ ꯁꯤꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯎꯕ ꯐꯪꯏ ꯑꯗꯨꯅ ꯉꯁꯤꯅ ꯑꯩ ꯌꯣꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯅꯈꯣꯏ ꯈꯥꯡꯉꯕꯣꯛ ꯊꯨꯡꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯊꯨꯡꯅ ꯈꯥꯡꯉꯕꯣꯛꯇꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯊꯨꯡꯅ ꯄꯥꯎꯖꯦꯜꯁꯤ ꯆꯠꯄꯤꯌꯨ Ningol Club Hairok Amadi SBI Thobal Branch Ani Kusammaduna One Day Financial Literacy Program Hairok Part 2 Bazar Maningda Leiba Sati Khonang Lerak Community Hall da Pangthokrai. Thormaduga Mari Lenena SBI Thobal Branch ke Assistant Manager Dr. Maitram Utam Luwang haikibada Government ki Bank na miyam da piriba kanabasing ningthina khangbiduna lairaba miyam dagi lut tawboina lamdam asida sogri yungbagumna nongmanong ge leptana tholaliba microfinancing dagi aikhoi isana isabu wahanjaduna weekly daily monthly chada mari natraga manga da interest piduna isagi property yonba yauna imung manung kangkhong saibagi phibam adu fawbo yohanduna senmilon fagatpagi mahuta awaba oina manghanba adu toklasi Government ki bank sing na piriba kanabasing ningthina khangduna aikhoi khudimakna thengnariba awaba koknaba honaminasi loinena isa isagi chanagadaba sinpham ama ningthina khanbiduna khudong saba kya bank tagi lobiyu amadi yonogi kanaba lobiduna bank ta matam mangna queue leptuna leiba hainabi adu thadokpiro haiki Phytoscience Trade Makers Private Limited Manipur Nasinduna Ahanba International Mega Seminar cum Product Launching Ceremony Palace Compound the Labor City Convention Center the Pangthokrai. Nongmagi oiba seminar asida lamdam masige ningthau lesemba sana jawba Phytoscience Malaysia gi Managing Director Pon Sri Datin Sri Ilan Plan CEO Wilito Amadi Maroi Bamyoy Kyana Sarukya K. Thailand gi cosmetic company Voodoo na puthokpa akemong gi polop sing ngasi Manipur da pre-launch tawkre. TC Enterprises na sinduna Hotel Classic Grand da pangthokiba thormaduda company asina nauna puthokpa tuan ba akemong gi polam tarani thoirom pre-launch tawduna polam sing ngasi gi kanaba sing miyam da khangan ki. Ngasi gi thormaduda athoiba mithungnen oikiba Chief Minister N Viren gi loinabi N Hiainuna Hogolakliba naha kayana malem gi tuan ba company kya lamdam asida pusilaktuna Levak ani gi marakta afaba mari thamnaba honariliba khongthang sing asi miyamna puning thogatpam thoi loinana Thailand gi maming leiraba company asina lamdam asigi akemong gi lamdasu sauna mateng oiragani haina mangna haiki adugumba segumba akoi mapalongi porelongi coaching pusalaktuna sida akoi Manipur gasmaina mari phanbasi asuki mate pai segumba por asuku season bidona matam sana sak kusu phajana leminasi haba wafam kharasi hajaraga punau puthang BJP ki walking president oiriba JP Nada lakliba January kunda mathangi anuba BJP ki national president oina khalaba yana laikrai wafama singarang BJP ki lusingba Radha Mohan Singh na famasi ki damak pangthokadaba mikhal gi numit lauthokpada haikibani BJP ki president khanabagi mikhal gi mirep se pisinbagi matam January kun oiraga mathangi numitana mikhal pangthokani hairi BJP manungdagi phangba paw amagi matungina chahi kyadagi party sigi oina experience yamna leiraba nada hairiba awang bo pham asigi damak lamba yaudana BJP gi anoba president oina khalaba yana leire hairi party sigi makok thongba lusingba kya union home minister sing yauna state kyadagi su BJP gi lusingba kya ningthokaba numita nada na mirep se pisinbada saruk yarbi yari Hozio muk sana bagi pau phangmigani UPF na sinduna mamang sahi singda pangthokibagum tarahumdoilak suba Mega Manipur Marathon mathang thagi taratrukta pangtholagani haina UPF ki president W Second na lauthokrai ngasi UPF ki office ta pangthokiba pawmi singa unaba amada W Second na makha taraduna mamangi sahida lebaki oiba asoba issue kya laikibana marathon asi pangthokide maramaduna mathang thagi taratrukta pangthokdoriba tarahumdoilak suba Mega Manipur Marathon asida mamangda form pisin khraba lamjeloi singna saruk yaba yagani Mayai Kavani Sadagi, Kanavagi Pandamda, Pangtokudariba Marathon asi, Kumalampakagi Lamtarga, Imphal West Amade, Iski Akoibama Pumsingda, Kilometer Kun Matoi Makai Sangna Senduna, Kumalampakta Amuk Lamtungpam Oigani.
Hojik Fawada Awang Nungpokki State Singdigi Lakpa Lamjeloi Sing Yauna Lamjeloi Lising Mari Romna Saruk Yarba Yai Haiki. Handaki lakaduriba February ki tang taraga taru 2020 da hairiba taraga humdoirak suba mega marathon Manipur si ekoi pangthok charagani hairiba lamjel asida hana ekoda form pisan biramlaba amadi hojik anoba form ekoi submit tobirakanda asigumlaba lamjel asi mapung phanaba honabada lamdam sida lebiriba tongan ba club sartagi samstha imasi Maruma Pampuna Magna, United People UPFU, Sogatpiu. All Jirivam Sports Association AJS Jirivam Sinduna, Jirivam Higher Secondary School ki playground da January tang humdagi. Team Tara Tarung na Saruk Yaduna Sanaba Hukiva First Moirangthem Jodis Sandra Memorial Invitation Football Tournament Lising Nitrampan Kunginga si Sanakiva Quarter Final League Marisiba match da Sunrise Club Kadam Talana BBU Barak Circle Timbu Panjil Mangama da Maitiba Pikre. Ayang quarter final league ki mga suba match da Jiri Police team amadi Singerbon FA team na sanaragani. Ngasigi match sida VVU Barak Circle team na tos kamduna side khan keduga Sunrise Club Kadam Talana ball kauba hoki. Kumalampaki side lairiba masana mapangi manungda ohumka khangalaga tagyalgi side hongdoktuna lemoriba masana sing thamlaroi hairiba sui yabangamloi haina sanaroi singi mama mapa singna marilenaba singi puning singsilakle hiramasiga marilena ngasi Manipur Press Club ta pangthokpa paugi miphamamada sanaroi amagi mafa Naurem Damuna ngarang Youth Affairs and Sports Government of India gi Secretary Radhesyam Julaniana hongdokhiba wafam adu yabangamloi Sports House amani hairiba lamdamasigi sanaroi gi maruiba mpham ama lehanbada Hena Maruba Todang Logodabani, Madunatana, Lehandana Bahibasi, Lamdamasi Horoliva, Sanaro Singi, quite the Libak Tivani. Sanaro Singna, my Papa Sanaro, Ama Oinabidamak, quite the Maru Ebamapama Oiriva Saibu, a Homba Amata, Lehan Bigano Haina, Marilyn Basingi Puning, Singsin Kipagolena, Side Jose Lady Sanaro Singamadi, Lamdamasi Horoliva, Sanarigi Kanbio Haina, Punamaki, Puning Singsin K. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯒꯤ ꯏꯆꯥ ꯈꯛꯇ ꯅꯠꯇꯅ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯁꯤꯒꯨꯝꯕꯁꯤ ꯃꯨꯊꯠꯄꯤꯒꯅꯨ ꯃꯁꯤꯗꯩꯁꯤꯗ ꯏꯚꯦꯟ ꯀꯌꯥ ꯑꯃꯁꯨ ꯃꯣꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯁꯨ ꯂꯧꯊꯣꯛꯄꯤꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜ ꯄꯤꯛꯏꯉꯩꯗꯒꯤ ꯁꯦꯝꯒꯠꯇꯅꯕꯨ ꯆꯥꯎꯔꯒ ꯁꯦꯝꯒꯠꯄ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯃꯦꯗꯜꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯣꯏ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯏ ꯑꯃ ꯇꯧꯈꯤꯕ ꯌꯥꯏ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯁꯤꯗꯕꯨ ꯁꯦꯝꯒꯠꯇꯅꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯄꯋꯥꯔ ꯍꯥꯎꯁꯅꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯁꯤꯑꯦꯝꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯀꯔꯝꯕꯥꯏꯅ ꯂꯩꯕꯅꯣ ꯀꯔꯝꯕ ꯔꯨꯠ ꯂꯩꯕꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗ ꯍꯟꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏꯖꯔꯤ Bhumipara Brothers Union Sinduna, Hojik Jirivam the Satariba Cricket Tournament Ki, Nasi, Taramatusuba match the Zakurador Cricket Team na Sotobekra Bengali Brothers Union Bu, Ran Nifan the Mighty Papikre, Tos Kamduna, Zakurador Cricket Team betting Hana Togduna upon Baran Masing, Chama Kunumdoi Loki, Masiki Paukumda, Anisuba innings the Sotobekra Bengali Brothers Union na, Sunagiran Chamagatara Mangakak Lobudagi, Ran Marida Mighty Vananki. Zakurador Cricket Team Bapus Dasna, Ran Kun Mangamadi, wicket home Lobangambadagi, man of the match star K. Ministry of Youth Affairs and Sports ki minya makada thasigi taradagi hongduna satharakliba ohumlaksuba Khelo India Youth Games ki ngasi mapanisan banumit ki weightlifting masana gi sahi taratret makada laiba kilogram yangkai manga nupi gi kanglukta Manipur gi khunrakpam Priyalakshmina bronze medal phangmangam krai. Weightlifting under 21 girls 59 kg category da Manipur gi Chingkham Nirmala Devi na gold medal logduna hojik fawbada Manipur na gold tara silver tara amadi bronze tara mathoi puna medal 13 logduna tarahumdoi suba position da leire. Hojing asi nungthil da phone kiba Manipuri pause sing asi gemro pausing puna yengminase. Kanglei Paki Mairam
बीजेपी दा चंगलकपा कांग्रेस की काउंसिलर सिंह ओखरे मकरू अमदी बराक थोंग मे था फाउबगी मनुंग लोइसिलगनी इरंग थोंग सुसारगनी सीएम नन लोकल IAS ऑफिसर सिंह मैतैलोन खंगनबा सरकारना ट्रेनिंग तोफम थोई कुकी सिंह गिसु टेरिटोरियल काउंसिल अमदी ऑटोनोमस काउंसिल पीगदबनी कुकी चीफ काउंसिल पांडम सीएम ना फर्स्ट चीफ मिनिस्टर्स इंडिजिनियस मार्शल आर्ट्स मीट हौदोखरे तोंगान तोंगान मफम सिंह दा लुपा करोड़ अहुमगा लाख 64 की बजट थांग तागी सानफम सेमगतनब होनरी सीएम कंगला पाउ राजनीति तौरीबा सिंह अमदी सोशल वर्कर्स सिंगना मरैबाक मजाती बुनुक्सिबा ओइरबदी बीजेपी नतना तै पार्टी दे यौफम थोकते बिरेन स्ट्रीट वेंडर सिंह मतम सांगना अवाबा खांगदुना हिंगनबगीदमक थोरकपनी सरकारना खंगफम थोई ताबा JAC अमदी माहिरोई सिंगना जस्टिस पुरकनबा थौनी थौरम पांगथोखरे अरोइबदा मरोइ पाउम कना फंगबिगनी थांग ता मसानाबु सौखननबा लेंगाकना लुपा करोड़ अहुमगा लाख 64 की सेंथंग कायथोक्तुना थमले हाइना चीफ मिनिस्टर एन बिरेना हाइख्रे बराक अमदी मक्रुथोंग लाकलिबा मे था फाउबगी मनुंगदा लोइनेनबा होनरि हाइना चीफ मिनिस्टर एन बिरेना अमुका हना मियामदा थाजब पीख्रे लाकलिबा सही लिसिंग अनि कुनिथोइदा पांगथोकदौरिबा मिखलदा बीजेपी खक्तना सेंबा गवर्नमेंट अमा पुरकनबा होनरसि हाइना चीफ मिनिस्टर एन बिरेन सिंहना सेक्शन वा थमख्रे इंडिया गवर्नमेंट अमदी NSN IM अनिगी मरक्ता वारोसिन पुरकपदा कुकी सिंगी लम सोकपा अमदी अयतपा थोरकपा याबा वाफम सिंग पुसिलकपा यारोय हाइना कुकी चिप्स काउंसिल ना खंगनख्रे थांगनियो किप गेन अमदी थांगमिलुन हाउकिप हाटपदा हक्थेंगना चेनबा मियोय कंबाइन फोर्स ना खुलाइगा कोनना फागतपा लेप्ट्री अमसुंग इंडिया गवर्नमेंट अमदी नागा पॉलिटिकल ग्रुप सिंगी मरक्ता वारी सानबगी थबक थोरम सिंग माई पाकना लोइसिले हाइना नागालैंड की गवर्नर RN रवि ना फोंगदोखरे ngasi goina di matang sida Manipuri paw lejare Times of Manipur gi Manipuri paw yang berbising ba mukana kurumjari